Ngashi Numit phongkiba kanglipaki meragi pau sedagi maru oiba pau khara khangasaraga miyamda khudo tamjike jiribam district headquarter gi akoiba kimi taragi mafam lengang free zone ohambiu khunja sing jiribam district ki manungda leriba meetei sing hauzik maning tamna chathok chachin tawduna thabak su nongba ngamdrei jiribam gi akoibada leriba maru oiba lambi singda kuki militant singna meetei singna chathok chachin tawbada apamba piduna leirei Masina maram oiduna jiribam da leriba meitei singna maning tamna chathok chachin tawduna thabak su nomba amadi mahiroi singna direct tambana chingbada apamba haibadu oirei maduna lengang jiribam district headquarter gi akoiba ki mitara gi mafam singa si free zone ohemba lakhapam thokpa thaba athuba matamda lakhapiyo haina khunja singna phongdoraklei khunja singna makhata na pause asida phongdorakpagi matung inadei Haujik jiribam district headquarter singda hangliba tunga relief camp tarukta punna miyoi chatruk mungsang japam lauduna leirei hariba miyoi singa si makhoigi masa masagi mayumda haujik phawba hanjinaba lengang thabak paithapidrei khwaidagi maru oiribadei security ka akamba section thorang rakhotuna jiribam gi tunga mafam singda khulingduna leiriba kuki terrorist singa si haujik phawba lengang toktopa ngamdana leiriba asine awaba nanglaba khunja sing lengaki mafamda paisa pibiyu haijaba natte jiribam gi mafam sing free zone ohembiyu haijabane free zone oidaba tarabade meitei singna chachok chachin tawduna sel tanaba thabak suba ngamdana leirei masi lengang na khangbigadabane lonina relief camp da leriba meitei sing asi masagi mayumda halange haiba tarabade ahanbada kuki terrorist sing da thoklaga free zone ohemba mathau tai maduna miyamna lengaki mafamda hanna haijaduna laklaba se athuba matamda thaba onthopiduna jiribam district headquarter gi akoibada kimi taragi mafam asi free zone ohembiu hairei makha tarapa pauda India gi constitution ba BJP gi double engilenga na thairaga lona yadava thabak ngakta torokliba se miyamna cheksembiu Samuel Zendai Hills Area Committee na Mikhal Pangthongnaba ADC committee ama semnaba lakhal agliba warep handokadabani hanagi minister Samuel Zendai na phongdokrei ngasi BT road ta laiba Congress babada pangmisinga unaba amada Samuel Zendai na phongdokhibade BJP na Mikhal Pangthokna khalaba local body institute singbu muthatlaga makhoigi oiba khujabe committee ama semlaga makhoigi party gi thabak tharam tawnaba siliba se khwaidagi lebak thibane India ge constitution ma BJP ge double engilenga na thairaga lona yadaba thabak ngakta tawliba si miyamna susaksimbiyo haike nakal amaramda MPCC gi working president Victor Kaisingna pawmingsingda phongdokhibada Hills Area Committee na travel sengi yafa tharang paikhatnaba body ama oiriba ADC bu chakhwanaba honabagi mahutta muthanaba honariba si miyam usitribra natraga High Court of Manipur na caretaker hapa yaro haina pikhiba wail na thaiduna thawoina tawribra haibadu singdokpham thoi haina phongdokhi mahangna makhata na hai District Council Act na ADC members sing tam loikhrabasu election pangthokpa ngamdrabade sahi amma henkrabade soidina election pangthokadabani haiba laibana athuba matamda ADC gi Mikhal pangthoknaba honabiyu High Court na nominee oiba miyoi singna ADC pahemba yaroi hairaga hauji lenga ki nominee ani yauraga miyoi kungi committee ama semnaba tharang toriba se miyamna su yafam thokti haiki makhatara pauda Kolkata Manipur Bhavan gi content catering amade trade license by the bay nupi ani na chalaiduna leirei Manipur lenga ke general administration JAD gi makhada 26 Roland Kolkata 700020 da leiba Manipur Bhavan gi content se catering license amade trade license by ba matik saba miyoi singna chalaiba gi mahutta hauze catering license amade trade license by da micham nupi ani khaktana chalaiduna leirei hairei Pause asina phangba paugi matung inadei Kolkata Manipur Bhavan gi deputy residential commissioner DRC oina thaupuri bi asina haukiba September mapalda Kolkata Manipur Bhavan asigi damakta catering license amadi trade license paiba matik saba miyoi sing kaungnabagi tender notice ama Manipur da phongba pause amada haptuna kauki notice asigi aroiba matam September 13 da oike adubo November 13 gi matungda de Thokiba notice adu cancel tawki hairei kari maram ki damakta cancel toribana haibagi maram khangbangam kide makha tarak poina kangla paudagi maru oiba pau khara khangasaraga miyamda khudo tamjige Ngashi Numit tadringai meetei police IRB
Central Forcing jiribam town thadok kadabani. Felzong amasung jiribam district base tauba mal balance volunteer information and publicity na thadorakpa zero amana haribadi. Ngasi ayupung makaram tabada mal tribal school amma masakang daba mayoy amana may tarambaga marilena na mal balance volunteer ISBB na react taubagi maungda jiribam town da posting tariba meetei police IRB amasung town asida deploy tauriba Central Forcing asi tang taraganipan gi numit tadringai da town asi thadok na warning taukhre ISBB gi zero asi na makha taribadi tangdu leitaba pamba ma drive na ngachi drive asi gi school ama mai tharamba asi na takpadi tangdu leitaba pamde haiba tai mamang da meitei nupa sara kauba amma hat ki bagi maram khangdrei jiri gi maujol da laumi ama hat ki ba masi da natana jiri gi uchal sol da sawgalung singsang kauba mayo ama hat ki ba masi da natana mal drive ki yum kaya mai tha ki ba lairabasu mal drive singna khangduna lakli Militant group singa laumi ama busiba yana phubiba kaya asi yenglagadi meitei sing tangdu leitaba pamde masida khangba yabagi pangal gi wangbada yengduna leiraroi maram aduna jiribam town da leiba meitei police IRB amasung Central Forcing mafam asi thadokigada haina zero asida palle adubulenga ke agency amadi Assam Rifles na region asida tangdu leitaba laknaba hotnariba asida ikai khumnaba uli haiba wafamsu ISBB ki zero da hairi makha tarapo ina pauni ko pau se digi maru oba pau khara khangasaraga myamda khudo tamjage sakangdaba singna ngasi nongalamdai da jiribam de school ama mai tharam lei sakangdaba singna ngasi ayu school ama gi saru khara mai thaduna ama ata tho alam lei thaudo asi ngasi ayu nongalamdai da jiribam district ki Karinagar part 2 da leiba Broming Flowers Indre Foundation School gi saruk sakangdaba singna mai tharam bani hairi thaudo asi matangda police tagi phangma pau amagi matung inna thaudo asi ngasi ayupung makhai khai halakpa dwaida thokiba oiramba yai hairi school mai safagi pau asi phangbaga jiribam police CRPF amadi fire service sing fighter sing mafam aduda sangchinna mai adu kanba ngamki hairi mai safagi thaudo aduda school adugi kamanga maina tumna sakhi school asi harna marmasa amana charailambani mathang sahi ke section haubadagi Champanagar dagi Horungbam Anil kauba miyoy amana school asi chalaina ba tawduna leiribani hairi ngasi school asi kanana kari maramgi mai thadok amlibano haiba chapchana khangba ngamdre hairi thaudo asi ga mai lenna jiribam police na case amalakhatuna thijin homjimbagi thabak chathaba hokre hairi makha tarapa paunda jiribam higher secondary school mairo singna thonglon singkre ngasi jiribam higher secondary school Student Union School asigi awat oja singamadi transfer tawraga join tawdaba oja athuba matamda school asida join taholo haduna Minister of Education na memorandum pisinduna amadi waka mi phamduna khongjang jangsilaba su thaba oina pangthokpidabadagi ngasidagi school asigi Student Union gi kanguna school solon singkhrei mairo singna school asigi oja singi staff room principal gi room na singba yauna thong solon singki Hiramasiga Mailina ngasi jiribam higher secondary school student union gi games and sport secretary Lesangthem Bobina Paumisinga unaba amada hongdokibade mairo singna school asigi awatpa oja pibio haituna jiribam gi DC gi khuthangda tha asigi tarukta education minister da memorandum ama pisingki masigi matungda October 9 da so mairo singna waka mi phamki adubu ngasi phawba thabo oina pangthokpiraktabadagi ngasi mahairoi singna school thonglon bagi khongjang asi chatharakpani mahairoi singna talibadi ma phangdri bu phawba school thonglon singani hana mahangna makhatana phongdaki